Hello everyone, ma'am. Hꯧꯖꯤꯛꯁꯦ ma'am ꯌꯦꯡꯉꯨ ꯁꯟꯗꯥ ꯇꯥꯔꯝꯗꯥꯏꯒꯤ ꯚ꯭ꯌꯨꯁꯦ ꯃꯌꯥꯝ ꯐꯖꯗ꯭ꯔꯥ? ꯌꯥꯝ ꯁꯥꯊꯤꯅ ꯏꯪꯅ ꯐꯖꯩ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ? ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝ ꯁꯟꯗꯥ ꯇꯥꯁꯜꯂꯛꯇꯣꯔꯦꯕ ꯑꯗꯨꯒꯤ ꯑꯩꯅ ꯑꯗꯨꯝ ꯃꯊꯛꯇ ꯑꯁꯨꯝ ꯀꯥꯈꯠꯂꯛꯄꯅꯦꯕ ꯉꯥꯏꯍꯥꯛꯅꯦ ꯑꯗꯨꯒꯩꯗꯤ ꯚ꯭ꯌꯨꯁꯦ ꯃꯌꯥꯝ ꯑꯗꯨꯝ ꯐꯖꯕꯁꯤꯒ ꯑꯩꯅ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃ ꯂꯧꯖꯔꯦ ꯃꯌꯥꯝ ꯁꯥꯊꯤꯅ ꯐꯖꯩ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯏꯪꯅ ꯐꯖꯩ ꯑꯗꯨꯒꯤꯗꯤ ꯃꯌꯥꯝ ꯑꯁꯣꯝ ꯅꯥꯀꯟꯗꯅꯦ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯂꯩ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯑꯁꯤꯒꯤ ꯃꯅꯥꯛꯇꯅꯦ ꯎꯄꯥꯝꯕꯤ ꯑꯃꯈꯛ ꯂꯩꯌꯦꯕ ꯑꯗꯨ ꯃꯌꯥꯝ ꯁꯤꯁꯦꯅꯦ ꯃꯌꯥꯝ ꯎꯔꯣꯛ ꯍꯥꯏꯗꯣꯏꯔꯥ ꯎꯔꯣꯛꯂꯥ ꯅꯠꯇ꯭ꯔꯒ ꯈꯨꯅꯨ ꯑꯉꯧꯕ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯔ ꯈꯪꯗ꯭ꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨꯗꯣ ꯑꯁꯤꯁꯦ ꯐꯖꯅ ꯄꯥꯏꯌꯦꯕ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯀꯌꯥꯝ ꯁꯥꯊꯤꯅ ꯄꯥꯏꯔꯤꯅꯣ ꯌꯦꯡꯉꯨꯀꯣ ꯁꯟꯗꯥ ꯇꯥꯔꯛꯄ ꯃꯇꯝꯁꯦ ꯁꯨꯃꯥꯏꯅꯅꯦ ꯌꯥꯝꯅ ꯁꯤꯒꯤ ꯎꯄꯥꯝꯕꯤꯁꯤꯒ ꯑꯣꯝꯁꯤꯜꯂꯒ ꯄꯥꯏ ꯌꯥꯝ ꯁꯥꯊꯤꯅ ꯐꯖꯩ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯕꯅꯦ ꯁꯤꯅꯤ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯦ ꯍꯧꯖꯤꯛꯅꯦ ꯁꯟꯗꯥ ꯑꯣꯏꯔꯛꯄꯒꯤ ꯑꯁꯨꯝ ꯃꯣꯃꯣ ꯈꯔ ꯆꯥꯅꯤꯡꯕꯅꯦ ꯃꯣꯃꯣ ꯂꯧꯕ ꯆꯠꯀꯦꯅ ꯇꯧꯔꯤꯅꯦꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯃꯣꯃꯣ ꯂꯩꯒꯦꯅ ꯂꯥꯛꯑꯦ ꯗꯨꯀꯥꯟꯗ ꯑꯁꯤꯒꯤ ꯗꯨꯀꯥꯟꯁꯦ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯣꯃꯣꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯋꯦꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩ ꯆꯤꯛꯀꯟ ꯃꯣꯃꯣ ꯑꯣꯏꯅ ꯂꯧꯔꯒꯦ ꯆꯤꯛꯀꯟ ꯃꯣꯃꯣꯒ ꯑꯗꯨꯗꯒꯤꯗꯤ ꯆꯤꯛꯀꯟ ꯄꯀꯣꯔꯥꯒ ꯇꯧꯔꯒ ꯂꯧꯔꯒꯦꯀꯣ ꯑꯗꯨꯒ ꯄꯦꯛꯀꯤꯡ ꯇꯧꯔꯒ ꯄꯨꯈ꯭ꯔꯅꯤ ꯃꯌꯥꯝ ꯆꯥꯕꯗꯤ ꯌꯨꯝꯗ ꯑꯗꯨꯝ ꯆꯥꯔꯨꯔꯒꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯃꯌꯥꯝ ꯁꯟꯗꯥ ꯇꯥꯔꯛꯄ ꯃꯇꯝꯁꯤꯒꯅꯦꯀꯣ ꯐꯥꯁ ꯐꯨꯗꯀꯤ ꯗꯨꯀꯥꯟꯁꯤꯒꯅꯦ ꯃꯤꯅ ꯑꯦꯛꯗꯝ ꯍꯥꯏꯗꯤ ꯃꯣꯃꯣ ꯂꯧꯕ ꯆꯠꯂꯁꯨꯅꯦ ꯐꯅ ꯀꯨꯏꯅ ꯉꯥꯏꯗꯕ ꯃꯊꯧ ꯇꯥꯏ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯁꯟꯗꯥ ꯑꯣꯏꯔꯛꯄ ꯃꯇꯝꯁꯦ ꯐꯥꯁ ꯐꯨꯗꯀꯤ ꯗꯨꯀꯥꯟꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯚꯤꯔ ꯑꯣꯏꯕꯅꯦꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯌꯥꯝ ꯑꯩꯁꯨ ꯄꯦꯛꯀꯤꯡ ꯇꯧꯔꯒ ꯆꯤꯛꯀꯟ ꯄꯀꯣꯔꯥꯒ ꯑꯗꯨꯒꯩꯗꯤ ꯆꯤꯛꯀꯟ ꯃꯣꯃꯣꯒ ꯇꯧꯔꯒ ꯄꯨꯔꯦ ꯑꯗꯨꯒ ꯌꯨꯝꯗ ꯄꯨꯔꯒ ꯆꯥꯔꯨꯔꯒꯦ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯌꯨꯝ ꯌꯧꯔꯒ ꯃꯌꯥꯝ ꯁꯤꯒ ꯂꯩꯔꯦꯀꯣ ꯑꯩꯅ ꯃꯣꯃꯣ ꯂꯩꯔꯛꯄꯁꯦ ꯁꯤ ꯆꯤꯛꯀꯟ ꯃꯣꯃꯣꯅꯤ ꯃꯌꯥꯝ ꯁꯤꯒꯅ ꯆꯠꯅꯤ ꯂꯩꯔꯦ ꯑꯗꯩ ꯁꯤ ꯃꯌꯥꯝꯁꯤꯁꯨ ꯕꯗꯥꯝꯒꯤ ꯆꯠꯅꯤꯅꯤꯀꯣ ꯑꯗꯨꯒꯩꯗꯤ ꯁꯤꯒꯅ ꯂꯣꯂꯤꯄꯣꯞ ꯂꯩꯔꯦ ꯃꯌꯥꯝ ꯑꯗꯩꯗꯤ ꯁꯤꯒ ꯇꯤꯜꯍꯧ ꯈꯔ ꯄꯤꯔꯛꯑꯦ ꯃꯌꯥꯝ ꯁꯤꯒ ꯂꯩꯔꯦꯀꯣ ꯃꯣꯃꯣꯁꯦ ꯑꯗꯣ ꯆꯥꯔꯒꯦ ꯃꯌꯥꯝ ꯃꯣꯃꯣꯁꯦ ꯑꯗꯣ ꯃꯌꯥꯝ ꯃꯣꯃꯣꯁꯦ ꯑꯩꯒꯤ ꯁꯔꯨꯛꯁꯤꯒꯅꯦ ꯄꯨꯊꯣꯔꯛꯑꯦꯕꯀꯣ ꯆꯥꯔꯒꯦ ꯑꯩꯈꯣꯏ ꯁꯅꯥꯏ ꯁꯔꯨꯛꯇꯣ ꯈꯥꯏꯗꯣꯛꯑ ꯊꯝꯈ꯭ꯔꯦ 하오이 면
ꯃꯌꯥꯝ ꯑꯩꯗꯤꯅꯦ chicken kay haidura lollipop haidura kaino pokora haidura lollipop haidura khangre ko adu do myam si se ne myam ko sana oi myam khang mana sana sao nó ai đi nè em lollipop hay rồi pokora hay rồi pokora lollipop hay rồi lollipop hay rồi mà wings to jadi maru jauh gitu rồi ba em lollipop ka pokora ka samoi phasana ani ki difference pa ang khangi ado em ai đi nè lollipop pokora hai rage ba ko adu do em si gi ne manung gi se chicken di am ja ha pa chaning di mathak ki se pa mathak ke no he mathak ki beson dai ba je em học em xin nghề tân tâm ra rồi đi em anh sẽ xa bây giờ nhé đang ngồi rồi cha bằng rồi tâm tâm cha kìa bà mẹ đi sắp có chúng em tâm tâm nó cha rồi ngoài mayam ai se chaba di khatang tapia ba aduna asi momo se chaba loi ba bo video se namna le di mayam jam sangani aduna video si su matang so ada sum lo shenjarage ko mayam mathangi video do mo mu phangna rasi ngasi gi oina di bye bye